ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡ ꯑꯃꯗꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯇꯅ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯅ ꯄꯥꯊꯣꯛꯆꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯃꯗꯤ ꯋꯥꯍꯩ ꯋꯥꯇꯥ ꯍꯦꯟꯖꯤꯟꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗꯦ, ꯃꯃꯤꯡꯁꯨ ꯁꯦꯞ ꯇꯧꯗꯨꯅ ꯊꯝꯖꯤꯜꯂꯤ꯫ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯅ 10K ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯌꯧꯔꯕ ꯃꯇꯝꯗ ꯒꯤꯐ ꯑꯋꯦ ꯑꯃꯁꯨ ꯇꯧꯖꯒꯗꯧꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯋꯥꯔꯤꯁꯤꯡ ꯑꯁꯤꯕꯨ ꯇꯥꯕꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯌꯥꯔ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯃꯤꯅꯨꯡꯁꯤ ꯁꯄꯣꯔꯠꯇꯨꯅ ꯃꯇꯦꯡ ꯑꯣꯏꯔꯒ 10Kꯁꯦ ꯌꯥꯝꯅ ꯊꯨꯅ ꯌꯧꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ꯫ ꯑꯗꯨꯒ ꯑꯃꯅ ꯑꯩꯒꯤ ꯒꯤꯐ ꯑꯋꯦ ꯈꯨꯇꯧꯁꯤꯗꯤ ꯑꯇꯩ ꯃꯌꯥꯝꯅ ꯇꯧꯅꯈ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯇꯣꯞꯂꯒ ꯇꯣꯉꯥꯟꯕ ꯑꯃ ꯑꯣꯏꯅ ꯁꯤꯟꯖꯔꯛꯀꯅꯤ꯫ 10K ꯌꯧꯔꯒ ꯅꯛꯁꯤꯜꯂꯛꯂꯕ ꯀꯥꯟꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯛꯀꯦ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯥꯏꯖꯔꯛꯀꯦ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯤꯌꯥꯔ ꯑꯃꯗꯤ ꯁꯄꯣꯔꯠ ꯇꯧꯕꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯎꯕꯤꯔꯝꯒꯅꯨ꯫ ꯋꯥꯔꯕꯁꯨ ꯋꯥꯅ ꯃꯤꯀꯨꯞ ꯑꯗꯨ ꯐꯥꯎꯕꯇꯪꯗꯤ ꯃꯌꯥꯝꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯣꯜꯂꯨꯛꯆꯔꯤ꯫ ꯑꯗꯨꯒ ꯑꯃꯅ ꯋꯥꯔꯤꯁꯦ ꯀꯔꯥꯏꯗ ꯊꯥꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯪꯕꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛꯇ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥꯗ ꯄꯤꯔꯤꯕ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯁꯤꯗ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯣ ꯍꯥꯞꯆꯔꯛꯀꯦ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗ ꯋꯥꯔꯤ ꯊꯥꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯄꯤꯕꯤꯔꯤꯕ ꯅꯝꯕꯔ ꯑꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅꯁꯨ ꯅꯤꯡꯁꯤꯡꯖꯔꯝꯒꯦ꯫ ꯋꯥꯔꯤ ꯍꯧꯖꯔꯛꯑꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯄꯥꯕꯨꯡ, ꯏꯃꯥ, ꯏꯕꯨꯡ ꯑꯅꯤꯒ ꯑꯩꯒ ꯂꯩꯖꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ꯫ ꯏꯃꯨꯡ ꯑꯁꯤꯗ ꯃꯣꯏ 5ꯈꯛ ꯂꯩꯕꯁꯤꯗ ꯀꯌꯥꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯪꯅ ꯆꯤꯛꯅ ꯑꯃꯅ ꯉꯥꯡꯕ ꯑꯃꯅ ꯇꯥꯟꯅꯕ, ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯃꯆꯥꯈꯩꯅ ꯏꯟꯕ, ꯑꯁꯨꯝꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯂꯩꯅꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅꯁꯨ ꯂꯩꯕ, ꯈꯠꯅ ꯆꯩꯅꯕꯁꯨ ꯅꯣꯡꯃꯇ ꯌꯥꯎꯗꯕꯒꯤ ꯂꯩꯀꯥꯏꯁꯤꯗ ꯃꯃꯤꯡꯁꯨ ꯆꯠꯂꯤ꯫ ꯏꯃꯨꯡꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯅꯠꯇ꯭ꯔꯒꯁꯨ ꯆꯥꯕ ꯊꯛꯄ ꯄꯩꯁꯥ ꯅꯨꯡꯁꯥꯒꯤꯗꯤ ꯊꯣꯏꯅ ꯑꯆꯤꯟꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨꯊꯕꯛ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯐꯥꯔꯝ ꯈꯔꯗꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯩ꯫ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯑꯃꯗꯤ ꯐꯥꯔꯝꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯂꯧ ꯎꯕ, ꯂꯣꯏꯔꯒ ꯉꯥ ꯊꯥꯗꯕ, ꯏꯪꯈꯣꯜ ꯄꯣꯠꯆꯩ ꯑꯃꯨꯛ ꯊꯥꯕ, ꯃꯅꯥ ꯃꯁꯤꯡ ꯑꯁꯨꯃꯥꯏꯅ ꯂꯂꯣꯟꯕꯤ ꯀꯌꯥ ꯑꯃ ꯈꯪꯅꯔꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯊꯥꯔꯕ ꯃꯇꯨꯡꯗ ꯌꯣꯜꯂꯒ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯦ ꯏꯀꯣꯝ ꯀꯣꯝꯅ ꯂꯩꯖꯕꯅꯤ꯫ ꯏꯕꯨꯡ ꯑꯅꯤꯒ ꯑꯩꯒ ꯏꯍꯩ ꯏꯁꯤꯡ ꯇꯝꯕꯒꯤ ꯑꯣꯏꯅꯗꯤ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯑꯄꯟꯕ ꯂꯩꯇꯦ꯫ ꯁ꯭ꯀꯨꯜꯁꯨ ꯑꯗꯨꯝ ꯀꯥꯏ, ꯀꯣꯂꯦꯖ ꯀꯥꯕ ꯏꯕꯨꯡ ꯑꯅꯤꯅꯁꯨ ꯀꯣꯂꯦꯖ ꯑꯗꯨꯝ ꯀꯥꯏ, ꯑꯩꯁꯨ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯇꯝꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯇꯝꯃꯤ꯫ ꯁꯨꯇꯤ ꯂꯩꯕ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯇ ꯅꯠꯇꯅ ꯂꯩꯀꯥꯏꯒꯤꯁꯨ ꯊꯕꯛ ꯁꯨꯅꯤꯡꯕ ꯃꯤ ꯀꯌꯥ ꯑꯃ ꯂꯥꯛꯑꯒ ꯊꯕꯛꯁꯨ ꯑꯗꯨꯝ ꯁꯨꯏ, ꯃꯣꯏꯒꯤꯁꯨ ꯄꯩꯁా ꯑꯗꯨꯝ ꯄꯤ꯫ ꯑꯗꯨꯒ ꯄꯩꯁా ꯅꯨꯡꯁꯥꯒꯤ ꯑꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯐꯪꯉꯛꯂꯤꯕ ꯄꯩꯁꯥꯈꯩꯁꯦ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯄꯨꯂꯞ ꯀꯣꯏꯅ ꯐꯝꯂꯒ ꯉꯁꯤꯒꯤꯅ ꯄꯩꯁꯥ ꯀꯌꯥ, ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯒꯤ ꯄꯩꯁా ꯀꯌꯥ ꯀꯥꯟꯅꯔꯛꯏ, ꯑꯗꯨꯗꯅ ꯀꯌꯥ ꯆꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯤꯁꯥꯞꯇꯣ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯄꯩꯁꯥꯁꯨ ꯏꯃꯥꯅ ꯑꯗꯨꯝ ꯄꯥꯏ, ꯄꯥꯕꯨꯡꯅ ꯑꯃꯗꯤ ꯏꯕꯨꯡ ꯑꯅꯤꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯩꯁꯥꯁꯨ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯂꯧꯊꯣꯛꯏ꯫ ꯑꯍꯦꯟꯕ ꯑꯩꯈꯣꯏꯅ ꯇꯥꯜꯂꯛꯏꯕ ꯄꯩꯁꯥꯁꯤꯗ ꯏꯕꯨꯡ ꯑꯅꯤꯅꯁꯨ ꯃꯕꯥꯅꯤꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯅ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯈꯞꯄ ꯅꯣꯝꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯦꯛ ꯗꯔꯀꯥꯔ ꯑꯣꯏꯒꯗꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯍꯥꯏꯔꯒ ꯂꯧꯏ꯫ ꯑꯗꯨꯇ ꯅꯠꯇꯅ ꯃꯕꯥꯅꯤꯅ ꯐꯥꯔꯝꯗ ꯉꯥ ꯃꯆꯤꯟꯖꯥꯛ ꯂꯩꯕꯒꯤ ꯊꯥꯖꯕ ꯆꯪꯈꯤꯕ ꯄꯩꯁꯥꯈꯩꯁꯨ ꯂꯣꯏꯅ ꯍꯥꯏꯔꯒ ꯁꯤꯖꯤꯟꯅꯕꯅꯤꯅ ꯁꯦꯟꯒꯥꯎꯁꯦ ꯑꯃꯈꯛꯇ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯅ ꯄꯨꯜꯂꯞꯁꯦ ꯄꯨꯜꯂꯒ ꯊꯝꯃꯤ꯫ ꯏꯕꯨꯡ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩ ꯏꯊꯟ ꯈꯛꯇ ꯌꯥꯎꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡ ꯑꯅꯤꯅꯁꯨ ꯌꯥꯝꯅ ꯀꯦꯅ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯃꯈꯣꯏꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯌꯥꯝꯅꯁꯨ ꯀꯦꯖꯩ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅꯁꯨ ꯑꯗꯨꯝ ꯇꯧꯕꯤꯕꯅꯤꯅ
ꯑꯩꯁꯨ ꯑꯃꯨꯛꯇ ꯐꯨ ꯆꯩꯕ ꯉꯥꯡꯕ ꯁꯛꯄ ꯇꯧꯗꯕꯅꯤꯅ ꯀꯦꯕꯗꯣ ꯌꯥꯏ ꯈꯪꯗꯨꯅ ꯑꯗꯨꯝ ꯀꯦꯁꯜꯂꯤ꯫ ꯃꯈꯣꯏꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ꯫ ꯏꯕꯨꯡ ꯑꯅꯤꯁꯨ ꯑꯩꯅ ꯍꯦꯛ ꯇꯧꯕ ꯍꯥꯏꯔꯤꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯧꯏ꯫ ꯃꯌꯦꯛꯀꯤꯗꯤ ꯑꯩꯅ ꯅꯨꯄꯤꯅꯤ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯋꯥꯏꯔꯝ ꯑꯩꯅ ꯂꯣꯏꯅ ꯇꯧꯐꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯣ ꯑꯩꯅ ꯀꯦꯁꯤꯟꯅꯗꯨꯅ ꯏꯕꯨꯡ ꯑꯅꯤꯗ ꯑꯗꯨꯝ ꯇꯧꯍꯜꯂꯤ꯫ ꯑꯗꯣ ꯃꯈꯣꯏꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇꯤ ꯋꯥꯔꯛꯏ, ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯏꯕꯨꯡ ꯍꯥꯏꯅ ꯑꯃꯨꯛ ꯀꯧꯔꯛꯄꯗꯤ ꯌꯥꯔꯣꯏꯗꯣ, ꯅꯪꯁꯨ ꯅꯨꯄꯤꯅꯤ ꯈꯔꯗꯤ ꯇꯝꯁꯜꯂꯨꯗꯅ ꯍꯥꯏꯗꯨꯅ꯫ ꯑꯩꯁꯨ ꯈꯪꯉꯦꯕ, ꯑꯗꯣ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯀꯦꯖꯕ ꯅꯧꯖꯕ ꯅꯠꯇꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯀꯅꯥꯗ ꯀꯦꯗꯣꯏꯅꯣ? ꯆꯥꯛꯊꯣꯡ ꯐꯤꯁꯨꯁꯦ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗ ꯏꯕꯨꯡ ꯑꯅꯤꯗ ꯀꯦꯗꯅ ꯀꯅꯥꯗ ꯀꯦꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯑꯩꯅꯅꯦ ꯅꯤꯡꯉꯥꯏ ꯇꯧꯕꯗꯒꯤ ꯏꯕꯨꯡ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯗꯨꯅ ꯇꯧꯏ꯫ ꯃꯈꯣꯏꯅ ꯇꯧꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯃꯈꯣꯏꯗ ꯎꯁꯤꯠ ꯊꯑꯣꯏꯗꯕ, ꯑꯩꯒꯤ ꯏꯈꯥꯗ ꯊꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ꯫ ꯆꯨꯝꯅꯇꯪ ꯏꯕꯨꯡꯅꯤ ꯍꯥꯏꯗꯨꯅ ꯀꯦꯖꯕ ꯈꯛꯀꯤꯅꯤ꯫ ꯃꯈꯣꯏꯅ ꯇꯧꯗ꯭ꯔꯕꯁꯨ ꯑꯩꯅ ꯑꯗꯨꯝ ꯇꯧꯏ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯠꯇ꯭ꯔꯁꯨ꯫ ꯏꯃꯥ ꯉꯝꯃꯛꯇ꯭ꯔꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯇꯧꯏ꯫ ꯏꯃꯥ ꯄꯥꯕꯨꯡ ꯏꯕꯨꯡꯈꯣꯏꯅ ꯂꯧꯕꯨꯛꯇ ꯀꯨꯝꯈꯤꯕ ꯇꯥꯔꯒꯁꯨ ꯑꯩꯅ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯧꯕꯨꯛꯇ ꯃꯈꯣꯏꯒꯤꯗꯃꯛ ꯄꯨꯊꯩ꯫ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯈꯔ ꯑꯊꯣꯡꯕ ꯑꯔꯩꯕ ꯈꯔꯗꯣ ꯍꯥꯎꯋꯦ ꯍꯥꯎꯇꯦ ꯊꯤꯗꯅ ꯄꯨꯛ ꯊꯟꯅꯕꯒꯤ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩ, ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ꯫ ꯏꯕꯨꯡ ꯑꯍꯟꯁꯦ ꯄꯣꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯏꯃꯥꯁꯦ ꯌꯥꯝꯅ ꯀꯟꯅ ꯉꯝꯗꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯦ ꯈꯔ ꯃꯈꯩꯗꯤ ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯥꯜꯂꯦ꯫ ꯏꯕꯨꯡ ꯑꯍꯟꯁꯨ ꯑꯗꯨꯝ ꯈꯔ ꯆꯥꯎꯔꯛꯄꯗꯒꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯥꯅ ꯊꯕꯛ ꯃꯈꯩꯁꯦ ꯂꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯌꯨꯝꯒꯤ ꯑꯋꯥ ꯑꯅꯥ ꯑꯃꯗꯤ ꯏꯃꯥꯒꯤ ꯄꯥꯕꯨꯡꯒꯤꯁꯨ ꯃꯊꯥ ꯁꯥꯔꯛꯄ ꯃꯇꯝꯗ ꯃꯥꯅ ꯍꯦꯛꯇꯃꯛ ꯈꯪꯉꯤ꯫ ꯃꯔꯝ ꯑꯁꯤꯅ ꯏꯃꯨꯡ ꯑꯃꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯁꯦ ꯑꯁꯤꯅꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯔꯛꯂꯤꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯒ꯭ꯌꯥꯟ ꯇꯥꯒꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯃꯥꯅ ꯒꯥꯔꯤ ꯑꯅꯧ ꯑꯅꯧꯕ ꯁꯤꯟꯗꯨꯅ ꯊꯧꯔꯕ, ꯃꯐꯤ ꯃꯔꯣꯟꯗ ꯀꯔꯥꯝꯂꯕ, ꯆꯥꯅꯤꯡꯕ ꯁꯥꯅꯩ ꯌꯨꯅꯩꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯔꯛꯂꯤꯕ ꯃꯥꯒꯤ ꯃꯆꯟ ꯃꯅꯥꯎ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯏꯌꯥꯝꯕꯗꯤ ꯇꯧꯏ, ꯇꯥꯃꯣꯗꯤ ꯇꯧꯏ, ꯏꯕꯨꯡꯗꯤ ꯇꯧꯏ, ꯑꯩꯈꯣꯏꯅ ꯀꯩꯗꯧꯕꯒꯤ ꯌꯥꯔꯣꯏꯗ꯭ꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯁꯤꯒꯨꯝꯕ ꯑꯃ ꯂꯩꯕꯅ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯃꯤꯟꯅꯔꯤꯕ ꯃꯆꯤꯟ ꯃꯅꯥꯎ ꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯟꯗꯣ ꯑꯗꯨꯅꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ꯫ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯃꯥꯅꯕꯨ ꯒ꯭ꯌꯥꯟ ꯇꯥꯔꯕꯗꯤ ꯃꯈꯥ ꯇꯥꯔꯤꯕꯁꯤꯡꯗꯣ ꯃꯥꯒꯤ ꯃꯇꯧ ꯁꯣꯏꯗꯅ ꯇꯝꯒꯅꯤ꯫ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯉꯥꯎꯁꯤꯟꯅꯕ ꯂꯝꯍꯦꯟꯕ ꯍꯥꯏꯕꯁꯦ 100ꯒꯤ ꯃꯅꯨꯡꯗ 1-2 ꯈꯛꯇꯪ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯇꯥꯃꯣꯁꯨ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯏ, ꯅꯤꯁꯥ ꯄꯨꯁꯥꯁꯨ ꯆꯥꯗꯦ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯅꯣꯡꯃꯇꯁꯨ ꯋꯥ ꯈꯨꯝꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯃꯈꯩ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯏꯟꯕ ꯉꯛꯇꯅꯤꯅ ꯑꯩꯈꯣꯏꯁꯨ ꯇꯥꯃꯣ, ꯏꯌꯥꯝꯕ, ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯊꯛꯇ ꯋꯥ ꯉꯥꯡꯕꯁꯦ ꯀꯌꯥ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯌꯥꯏꯃꯁꯤꯗꯤ ꯁꯪꯒꯁꯦ ꯈꯔ ꯀꯥ ꯍꯦꯜꯂꯤ꯫ ꯑꯗꯨꯅ ꯃꯥꯅ ꯆꯠꯊꯣꯛꯈ꯭ꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯌꯨꯁꯦ ꯈꯔ ꯑꯗꯨꯃꯛ ꯊꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯉꯥꯎꯔꯒ ꯌꯨꯝꯗ ꯁꯥꯅꯩ ꯄꯨꯅꯩꯕ, ꯌꯨ ꯊꯛꯂꯨꯕꯒꯤ ꯑꯩꯈꯣꯏꯗ ꯋꯥ ꯃꯅꯤꯟ ꯅꯥꯏꯕꯗꯤ ꯑꯃꯠꯇ ꯇꯧꯗꯦ꯫ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡ ꯑꯍꯟꯁꯦ ꯀꯤꯕꯒꯤ ꯑꯗꯨꯝꯅ ꯃꯥ ꯑꯃꯗꯤ ꯈꯤꯇꯪ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯌꯥꯎꯏ, ꯑꯗꯨꯕꯨ ꯇꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦ꯫ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯏꯕꯨꯡ ꯑꯍꯟꯁꯦ ꯃꯇꯝ ꯆꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯨꯄꯤ ꯊꯤꯔꯣ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯏꯕꯨꯡ ꯑꯍꯟꯅ ꯑꯩꯗꯤ ꯏꯆꯟ ꯂꯨꯍꯣꯡꯗ꯭ꯔꯤ ꯐꯥꯎꯕ ꯅꯨꯄꯤ ꯊꯤꯔꯣꯏ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯨꯡ ꯌꯥꯏꯃꯁꯤꯁꯨ ꯑꯩꯁꯨꯅꯦ, ꯇꯥꯃꯣꯅ ꯊꯤꯗ꯭ꯔꯒ ꯑꯩꯅ ꯀꯃꯥꯏꯅ ꯅꯨꯄꯤ ꯊꯤꯗꯣꯏꯅꯣ? ꯏꯆꯟ ꯍꯥꯟꯅ ꯂꯨꯍꯣꯡꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯥꯃꯣ ꯑꯃꯨꯛ ꯊꯤꯔꯣ, ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯊꯤꯔꯒꯦ, ꯑꯁꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯁꯦ ꯍꯥꯏꯕꯗꯒꯤ ꯑꯩꯁꯦ ꯄꯨꯛꯅꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯏꯅꯝꯃ ꯂꯥꯛꯂꯒ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯀꯦꯖꯕ, ꯑꯉꯥꯡꯁꯤꯡꯒ ꯁꯥꯟꯅꯃꯤꯟꯅꯕꯗꯣ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗꯗꯤ ꯌꯥꯝꯅ ꯆꯨꯝꯂꯤ꯫ ꯅꯨꯄꯤ ꯍꯥꯟꯅ ꯊꯤꯖꯤꯜꯂꯨꯕ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯈꯪꯒꯅꯤ, ꯑꯐꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ, ꯐꯠꯇꯕ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ꯫ ꯑꯗꯨꯅ
ꯃꯆꯜ ꯑꯩꯒꯤꯗꯃꯛꯇ ꯍꯌꯦꯡꯋꯥꯏ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯃꯅꯤꯡ ꯊꯨꯡꯂꯣꯏ ꯈꯟꯕꯗꯒꯤ ꯏꯕꯨꯡ ꯑꯍꯟꯁꯤꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯟꯁꯦ ꯑꯩꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯑꯩꯁꯦ ꯀꯨꯏꯅ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯀꯦꯔꯒꯗꯤ ꯂꯩꯖꯅꯤꯡꯕꯅꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯏꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯅꯨꯄꯥ ꯑꯃ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯝꯁꯦ ꯃꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯗꯥꯏ ꯑꯁꯤꯅꯤ꯫ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯏꯕꯨꯡꯁꯤꯡ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯗ ꯅꯥꯎꯊꯤ ꯁꯥꯗꯨꯅ ꯀꯦꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯨꯍꯣꯡꯈ꯭ꯔꯕꯗꯤ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯄꯨꯛꯅꯤꯡꯁꯦ ꯑꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯃꯤꯒꯤ ꯃꯌꯨꯝꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈ꯭ꯔꯕꯗꯤ ꯌꯨꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯗꯒꯤ ꯍꯦꯟꯅ ꯍꯥꯟꯅꯗꯧꯅ ꯂꯩꯕꯁꯨ ꯐꯪꯂꯔꯣꯏ ꯈꯜꯂꯨꯕꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕꯒꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯐꯝꯃꯤꯟꯅꯕꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯄꯤꯁꯦ ꯑꯗꯨꯝ ꯀꯣꯏꯔꯤꯕꯁꯦ꯫ ꯏꯕꯨꯡ ꯑꯅꯤ ꯑꯃꯗꯤ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯑꯩꯁꯦ ꯀꯞꯄꯦ ꯍꯥꯏꯕꯗꯣ ꯈꯪꯕꯅꯤꯅ ꯆꯥꯛꯇ ꯄꯤ ꯇꯥꯕ ꯐꯠꯇꯕꯅꯤꯀꯣ, ꯆꯥꯛꯂꯨꯛ ꯃꯄꯥꯟꯗ ꯐꯝꯂꯒ ꯀꯞꯄꯁꯦ ꯇꯧꯍꯩꯗꯦ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯩꯗꯧꯋꯦꯒꯦ, ꯃꯤꯁꯨ ꯂꯣꯏꯅ ꯇꯧꯅꯔꯤ, ꯁꯨꯡꯎꯟ ꯎꯅꯔꯣꯏꯗꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯝ ꯂꯥꯞꯅ ꯆꯠꯈꯤꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯅ ꯑꯗꯨ ꯈꯪꯗꯅ ꯌꯥꯝꯅ ꯅꯛꯅ ꯍꯩꯅ ꯁꯤꯡꯅ ꯊꯤꯔꯒ ꯂꯨꯍꯣꯡꯂꯤꯕꯁꯤꯅꯤ꯫ ꯏꯆꯟꯒꯤꯗꯃꯛꯇ ꯍꯥꯏꯐꯦꯠꯇꯪ ꯀꯔꯤꯒꯨꯝꯕ ꯈꯤꯇꯪ ꯑꯃ ꯇꯧꯕꯗ ꯇꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯑꯩꯕꯨ ꯑꯃꯨꯛ ꯅꯣꯛꯍꯜꯂꯤ꯫ ꯃꯈꯣꯏꯅꯗꯤ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯍꯜꯂꯤꯕ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗꯗꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯗꯕ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯐꯨꯝꯗꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏꯗꯤ ꯑꯃꯠꯇ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯉꯥꯏꯍꯥꯛ ꯅꯣꯛꯍꯟꯖꯔꯕꯁꯨ ꯑꯩꯗꯤ ꯁꯣꯝꯗ ꯆꯥꯛ ꯇꯣꯛꯄ ꯂꯣꯏꯔꯒ ꯇꯨꯝꯕꯅꯤ ꯍꯥꯏꯗꯨꯅ ꯆꯪꯂꯒ ꯇꯨꯃꯤꯟꯅ ꯀꯞꯂꯤꯕꯅꯤ꯫ ꯅꯨꯡꯁꯤꯅ ꯃꯇꯝꯁꯤꯁꯨ ꯑꯗꯨꯝ ꯍꯧꯈꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕꯅꯤꯅ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯤ, ꯀꯃꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯗꯣ ꯄꯥꯛꯅ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇ ꯂꯥꯏꯔ ꯑꯩꯁꯨ ꯌꯨꯝ ꯑꯃ ꯄꯥꯜꯂꯕꯅꯤꯅ ꯑꯁꯣꯝꯗ ꯑꯣꯏꯅ ꯃꯥꯏꯄꯨꯅꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯏꯄꯥꯝꯗꯗꯤ ꯅꯣꯡ ꯐꯥꯗꯣꯛ ꯆꯠꯄ ꯃꯇꯝꯗ ꯍꯥꯟꯅꯗꯧꯅꯁꯨ ꯀꯔꯤꯁꯨ ꯍꯣꯡꯗꯦ ꯍꯥꯏꯕꯕꯨ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯎꯕ ꯐꯪꯉꯤ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯕ ꯂꯣꯏꯔꯕꯅꯤꯅ ꯏꯕꯨꯡ ꯑꯅꯤꯅꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯖꯗꯨꯅ ꯃꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯁꯤꯡꯒ ꯂꯨꯍꯣꯡꯈꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯑꯍꯟꯅꯗꯤ ꯍꯥꯟꯅꯗꯧꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯛꯈꯨꯝ ꯄꯨꯂꯞ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯁꯤ, ꯇꯣꯉꯥꯟ ꯇꯧꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯩꯒꯤ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯑꯍꯟꯅꯗꯤ ꯌꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯌꯥꯏꯃꯁꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯗꯤ ꯈꯔ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄꯒꯤ ꯍꯧꯅꯕꯤ, ꯄꯨꯂꯞ ꯄꯨꯟꯅ ꯆꯥꯗꯨꯅ ꯂꯩꯔꯒ ꯍꯌꯦꯡꯋꯥꯏ ꯏꯆꯥ ꯏꯁꯨ ꯁꯦꯝꯕꯒꯤ ꯅꯪꯒꯤ ꯑꯩꯒꯤ ꯍꯥꯏꯕ ꯑꯃꯠꯇꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃ ꯋꯥꯠꯄꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ, ꯀꯩꯒꯨꯝꯕ ꯑꯃ ꯂꯩꯅꯤꯡꯕꯒꯤꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯉꯪꯗꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯏꯀꯥꯏ, ꯅꯣꯏ ꯂꯩꯔꯒꯗꯤ ꯐꯕ, ꯅꯣꯏ ꯂꯩꯇꯕ ꯃꯇꯝꯗ ꯍꯥꯏꯕꯁꯦ ꯇꯜꯂꯦ ꯍꯥꯏꯗꯨꯅ ꯍꯥꯟꯅꯗꯧꯅ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯄꯩꯁꯥꯒꯤ ꯍꯤꯁꯥꯞꯁꯦ ꯐꯝꯗꯨꯅ ꯄꯥꯗ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯁꯨ ꯅꯨꯄꯤ ꯊꯤꯔꯕꯅꯤꯅ ꯑꯆꯤꯟꯕ ꯀꯌꯥ ꯂꯩꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏꯗ ꯄꯤꯔꯝꯕ ꯁꯤꯟꯅꯔꯝꯕ ꯄꯩꯁꯥꯁꯦ ꯌꯥꯝꯅ ꯇꯣꯏꯅꯗꯤ ꯍꯪꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯝ ꯁꯤꯖꯤꯟꯅꯔꯁꯅꯨ, ꯑꯩꯈꯣꯏꯁꯨ ꯀꯥ ꯍꯦꯟꯅ ꯆꯤꯟꯕꯗꯤ ꯅꯠꯇꯦ, ꯄꯩꯁꯥꯁꯤꯡꯁꯦ ꯄꯨꯂꯞ ꯆꯪꯒꯅꯤ ꯍꯥꯏꯕꯁꯨ ꯅꯠꯇꯦ ꯈꯟꯗꯨꯅ ꯑꯗꯨꯝ ꯄꯤꯊꯣꯛꯂꯕꯅꯤ꯫ ꯏꯕꯨꯡ ꯌꯥꯏꯃꯒꯤꯁꯦ ꯇꯣꯉꯥꯟꯅ ꯆꯥꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯃꯛ ꯋꯥ ꯉꯥꯡꯕꯗ ꯈꯪꯉꯤ꯫ ꯏꯕꯨꯡ ꯑꯍꯟꯒꯤꯗꯤ ꯄꯩꯁꯥꯗꯣ ꯂꯣꯏꯅꯃꯛ ꯁꯨꯅꯕ ꯍꯤꯁꯥꯞ ꯄꯥꯈꯠꯂꯨ ꯏꯈꯠꯂꯨ, ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯨꯡꯗ ꯄꯤꯈꯤꯒꯗꯕꯅꯤ꯫ ꯂꯨꯄꯥ ꯑꯃꯐꯥꯎ ꯆꯦꯟꯅꯍꯟꯕ ꯌꯥꯔꯣꯏ, ꯂꯨꯄꯥ ꯑꯃ ꯍꯦꯛ ꯆꯦꯟꯅꯍꯟꯕꯗ ꯅꯪ ꯅꯄꯥꯝ ꯌꯧꯔꯦ ꯈꯪꯉꯣ ꯍꯥꯏꯗꯨꯅ ꯏꯅꯝꯃꯗ ꯑꯁꯨꯝꯅ ꯑꯀꯟꯕ ꯋꯥꯍꯩ ꯍꯥꯏꯕꯗꯒꯤꯗꯤ ꯏꯅꯝꯃꯁꯨ ꯐꯦ ꯂꯥꯎꯕ ꯉꯝꯗꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯕꯨꯡ ꯑꯍꯜ ꯑꯃꯗꯤ ꯏꯅꯝꯃ ꯑꯍꯟꯒ ꯃꯕꯨꯛꯁꯦ ꯌꯥꯝꯅ ꯐꯩ꯫ ꯏꯃꯥ ꯄꯥꯕꯨꯡꯗꯁꯨ ꯑꯔꯣꯠꯄ ꯑꯃꯠꯇ ꯊꯝꯗꯦ꯫ ꯂꯩꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯉꯥꯡꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯏꯃꯥ ꯄꯥꯕꯨꯡꯗꯒꯤ ꯍꯥꯏꯗꯨꯅ ꯂꯧꯕꯅꯤꯅ ꯏꯃꯥ ꯄꯥꯕꯨꯡꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯔꯤꯕ ꯄꯩꯁꯥꯗꯨꯗꯒꯤ ꯍꯦꯟꯅ ꯄꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯒ ꯏꯕꯨꯡ ꯌꯥꯏꯃꯒꯤꯗꯤ ꯄꯩꯁꯥꯁꯤꯡꯁꯦ ꯑꯃꯠꯇꯁꯨ ꯄꯤꯈꯠꯂꯛꯄ ꯅꯠꯇꯦ꯫ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯔꯨꯞ ꯑꯃ ꯌꯥꯎꯏ, ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯏ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯄꯥꯝꯁꯤꯗ ꯇꯣꯏꯅ ꯆꯠꯄꯗ ꯊꯕꯛꯁꯨ ꯀꯌꯥ ꯁꯨꯗꯦ꯫
ꯑꯁꯣꯝ ꯅꯥꯀꯟꯗ ꯍꯣꯠꯅꯗ꯭ꯔꯕꯅꯤꯅ ꯄꯩꯁꯥꯗꯨꯗꯤ ꯀꯔꯥꯏꯗꯒꯤ ꯀꯥꯔꯛꯀꯅꯤ? ꯄꯩꯁꯥꯗꯨꯁꯨ ꯀꯥꯔꯛꯇ꯭ꯔꯦ꯫ ꯑꯉꯥꯡꯒꯤ ꯆꯪꯗꯕ ꯌꯥꯗꯕ ꯄꯩꯁꯥ ꯈꯔ ꯆꯤꯜꯂꯛꯄꯗꯁꯨ ꯏꯃꯥ ꯄꯥꯕꯨꯡꯗꯃꯛ ꯍꯦꯛꯇ ꯇꯥꯜꯂꯤ꯫ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯧꯅ ꯀꯔꯤꯁꯨ ꯈꯟꯗꯅ ꯄꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯈꯤꯕ ꯄꯩꯁా ꯈꯨꯗꯤꯡꯃꯛ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯗꯅ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕꯗꯒꯤ ꯁꯥꯎꯗꯨꯅ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯁꯨ ꯈꯔꯗꯤ ꯉꯥꯡꯂꯤ꯫ ꯊꯕꯛꯇꯤ ꯁꯨꯗꯦ, ꯅꯨꯄꯤ ꯃꯄꯥꯝꯗ ꯑꯗꯨꯝ ꯆꯠꯇꯨꯅ ꯂꯩ꯫ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯊꯕꯛꯁꯤ ꯁꯨꯗ꯭ꯔꯕꯗꯤ ꯄꯩꯁా ꯂꯥꯛꯑꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯌꯥꯝꯕ ꯑꯍꯟꯁꯤꯅ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯆꯥꯒꯅꯤ ꯇꯨꯝꯒꯅꯤ ꯍꯥꯏꯕ ꯀꯥꯎꯕ ꯃꯈꯩ ꯂꯧ ꯏꯁꯤꯡ ꯀꯔꯥꯏꯗ ꯋꯥꯠꯂꯤ, ꯀꯔꯥꯏꯗ ꯑꯋꯥꯠ ꯑꯄꯥ ꯍꯥꯏꯗꯨꯅ ꯌꯦꯡꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯈꯣꯏꯒꯤꯗꯤ ꯅꯣꯡꯃꯇ ꯐꯥꯎꯕ ꯑꯩꯈꯣꯏꯗꯒꯤ ꯂꯨꯄꯥ ꯑꯃ ꯂꯧꯊꯣꯛꯇꯦ꯫ ꯄꯩꯁꯥꯁꯤꯡꯁꯦ ꯆꯞ ꯆꯞ ꯁꯨꯅꯕ ꯍꯦꯛꯇ ꯄꯤꯈꯠꯂꯛꯏ꯫ ꯅꯣꯏꯗꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯈꯠꯂꯛꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦ꯫ ꯇꯣꯉꯥꯟꯅ ꯆꯥꯈꯤꯕꯗꯒꯤ ꯅꯣꯏꯒꯤꯁꯨ ꯅꯣꯏꯒꯤ ꯍꯤꯡꯕ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯏꯃꯥꯈꯣꯏꯅ ꯂꯣꯏꯅ ꯊꯥꯗꯣꯛꯂꯕꯅꯤ꯫ ꯁꯤꯗ ꯐꯥꯎꯕ ꯅꯣꯏꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯄꯩꯁꯥ ꯑꯃꯨꯛ ꯇꯥꯜꯂꯛꯏꯕꯁꯦ ꯅꯣꯏꯕꯨ ꯀꯜꯂꯤꯉꯩꯗ ꯃꯇꯝꯁꯦ ꯃꯥꯡꯍꯟꯗꯕꯤꯗ ꯅꯆꯥꯅꯁꯨ ꯁꯦꯝꯅꯕꯒꯤ ꯄꯩꯁꯥ ꯈꯔ ꯇꯥꯜꯍꯧ ꯍꯥꯏꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯔꯒ ꯄꯩꯁా ꯇꯥꯜꯍꯧꯗ꯭ꯔꯒ ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯑꯀꯥꯟꯗ ꯀꯔꯥꯏꯗꯒꯤ ꯄꯩꯁꯥꯅ ꯅꯆꯥ ꯁꯦꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅꯁꯨ ꯈꯔ ꯉꯥꯡꯕꯗꯒꯤ ꯈꯔ ꯁꯥꯎꯔꯦ꯫ ꯏꯅꯝꯃꯗꯨꯁꯨ ꯍꯥꯟꯅꯗꯒꯤ ꯍꯧꯅꯈꯔ ꯐꯦꯠꯐꯥꯠ ꯑꯩꯉꯝ ꯇꯧꯉꯝꯕꯅꯤꯅ ꯊꯧꯖꯜꯂꯒ ꯏꯅꯝꯃꯁꯤꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯄꯇꯥ ꯄꯥꯜꯂꯣ ꯍꯥꯏꯌꯣ, ꯑꯗꯨꯒ ꯁꯤꯁꯦ ꯌꯣꯟꯊꯣꯛꯂꯒ ꯏꯄꯥꯃꯣꯝꯗ ꯑꯣꯏꯅ ꯂꯩꯈ꯭ꯔꯁꯤ꯫ ꯃꯥꯏ ꯑꯣꯟꯊꯣꯛꯅ ꯆꯥꯅꯈꯤꯗ꯭ꯔꯦ, ꯈꯤꯇꯪ ꯇꯧꯕꯩꯁꯨ ꯑꯗꯨꯝ ꯉꯥꯡꯂꯦ꯫ ꯆꯀꯠ ꯆꯀꯠ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡꯒꯤ ꯌꯦꯡꯁꯤꯜꯂꯒ ꯂꯩꯒꯗꯧꯕꯒꯤ ꯁꯔꯨꯛꯄꯨꯗꯤꯅꯦ, ꯑꯩꯈꯣꯏꯒꯤ ꯐꯝꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯌꯣꯟꯊꯣꯛꯂꯝꯃꯒꯅꯦ ꯑꯥꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯁꯤ ꯃꯈꯣꯏ ꯇꯥꯃꯣ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯏꯅꯝꯃꯅ ꯇꯥꯃꯣꯗ ꯌꯥꯝꯅ ꯇꯠꯇꯅ ꯊꯧꯖꯟꯕ ꯃꯥꯜꯂꯦ꯫ ꯑꯩꯁꯨ ꯌꯨꯝꯁꯦ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯟꯕꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤ ꯇꯧꯔꯤ, ꯀꯅꯥꯅ ꯀꯔꯤ ꯇꯧꯏ ꯍꯥꯏꯕꯗꯤ ꯄꯥꯎ ꯂꯣꯏꯅ ꯇꯥꯟꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯌꯨꯝꯗ ꯆꯠꯂꯨꯕ ꯇꯧꯗ꯭ꯔꯒꯁꯨ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯝ ꯂꯣꯏꯅ ꯇꯥꯏ꯫ ꯅꯣꯡ ꯐꯥꯗꯣꯛ ꯏꯃꯥꯅ ꯌꯨꯝꯗ ꯂꯥꯛꯎ ꯀꯥꯏꯅ ꯆꯠꯂꯨꯕꯁꯦ ꯏꯕꯨꯡ ꯌꯥꯏꯃꯁꯦ ꯍꯥꯟꯅꯗꯧꯅ ꯑꯩꯉꯣꯟꯗ ꯗꯣꯔꯗꯤ ꯇꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯂꯥꯛꯏꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯧ ꯉꯥꯡꯕꯗꯤ ꯇꯧꯏ꯫ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯄꯨꯟꯅ ꯄꯨꯟꯅ ꯆꯥꯔꯝꯕꯗꯨꯁꯨ ꯆꯥꯗ꯭ꯔꯦ꯫ ꯏꯕꯨꯡ ꯑꯍꯟꯒꯤ ꯏꯅꯝꯃꯁꯤꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯆꯥꯁꯤꯒꯦ, ꯏꯆꯟꯅ ꯆꯥꯅꯤꯡꯕꯗꯣ ꯍꯥꯏꯗꯨꯅ ꯂꯩꯔꯕꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯄꯤꯖꯅꯤꯡꯕꯗꯣ, ꯑꯩꯅ ꯆꯥꯅꯤꯡꯕꯗꯨꯃꯛ ꯍꯦꯛꯇꯃꯛ ꯉꯝꯅꯕ ꯊꯣꯡꯉꯤ꯫ ꯑꯩꯁꯨ ꯏꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯛꯄꯅꯤ, ꯑꯔꯩꯕ ꯈꯔꯗꯨꯅ ꯍꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯆꯥꯃꯤꯟꯅꯕꯗꯣ ꯄꯥꯝꯃꯤ꯫ ꯑꯩ ꯂꯥꯛꯂꯒ ꯍꯥꯏꯐꯦꯠꯇꯪ ꯀꯧꯗꯕ ꯌꯥꯗꯕꯒꯤ ꯀꯧꯔꯝꯃꯒ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯃ ꯊꯕꯛ ꯂꯩꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯣ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯥꯟꯅꯗꯤ ꯑꯗꯨꯒꯨꯝꯕ ꯃꯑꯣꯡꯁꯦ ꯑꯃꯠꯇ ꯎꯕ ꯐꯪꯂꯝꯗꯕꯅꯤ꯫ ꯃꯧ ꯂꯥꯛꯈꯤꯕꯗꯒꯤ ꯑꯁꯤꯒꯨꯝꯕ ꯎꯍꯩꯗꯕ, ꯌꯦꯡꯅꯤꯡꯗꯕ, ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯁꯦ ꯊꯣꯛꯂꯛꯄꯗꯒꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯁꯨ ꯃꯥꯒꯤ ꯃꯥꯒꯤ ꯊꯃꯣꯏꯗ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯑꯁꯤꯒꯨꯝꯕ꯫ ꯑꯁꯨꯝꯅ ꯇꯧꯕꯁꯦ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯅꯤꯡꯗꯕꯅꯤ, ꯂꯥꯛꯂꯕꯁꯨ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯈꯪꯉꯤ ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒ ꯄꯤ ꯇꯥꯗꯨꯅ ꯍꯟꯈꯤꯕ ꯐꯠꯇꯦ ꯍꯥꯏꯕꯗꯣ, ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯃꯥꯡꯗ ꯀꯞꯇ꯭ꯔꯕꯁꯨ ꯑꯣꯏꯔꯤꯕ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯅꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯀꯞꯇꯕ ꯁꯥꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤꯗꯧꯅ ꯇꯧꯏ꯫ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ, ꯀꯔꯤ ꯋꯥꯠꯈꯤꯗꯒꯦ ꯍꯥꯏꯗꯨꯅ ꯊꯕꯛꯁꯤꯗ ꯁꯨꯗꯨꯅ ꯂꯥꯛꯄꯅꯤꯅ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯑꯀꯟꯕ ꯊꯕꯛꯇꯤ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯏꯕꯨꯡ ꯑꯍꯜ ꯑꯃꯗꯤ ꯏꯅꯝꯃꯅ ꯊꯕꯛꯁꯤꯡꯁꯦ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯔꯒ ꯏꯃꯥ ꯄꯥꯕꯨꯡꯅ ꯑꯉꯥꯡꯁꯤꯡ ꯁꯦꯟꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯦ꯫ ꯑꯩꯅ ꯑꯗꯨꯝꯅ ꯅꯣꯡ ꯐꯥꯗꯣꯛ ꯏꯄꯥꯝꯗ ꯆꯠꯄ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡꯁꯨ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯏꯕꯨꯡ ꯑꯍꯟꯗ ꯑꯁꯨꯝꯅ ꯍꯥꯏ, ꯍꯌꯦꯡꯋꯥꯏ ꯏꯪꯈꯣꯜꯁꯤꯡꯁꯦ ꯌꯦꯟꯅꯕ ꯃꯇꯝꯗ ꯅꯆꯟꯅꯨꯄꯤꯒꯤꯁꯨ ꯁꯔꯨꯛ ꯊꯨꯡꯕꯤꯒꯗꯕꯅꯤꯀꯣ꯫ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯍꯦꯟꯗ ꯂꯩꯇꯦ, ꯆꯞ ꯃꯥꯟꯅ ꯂꯣꯏꯅ ꯈꯜꯂꯤ꯫ ꯅꯈꯣꯏꯅ ꯐꯝꯐꯝ ꯊꯣꯛꯄ ꯁꯔꯨꯛꯁꯤꯡꯁꯦ ꯈꯔ ꯍꯦꯜꯂꯕꯁꯨ ꯅꯆꯟꯅꯨꯄꯤꯒꯤꯗꯤ ꯄꯣꯏꯟ ꯈꯔ ꯄꯤꯗꯕ ꯌꯥꯔꯣꯏꯀꯣ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯑꯍꯟꯗ ꯍꯥꯏꯕꯗ ꯏꯕꯨꯡ ꯑꯍꯟꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯆꯟꯒꯤꯕꯨ ꯀꯔꯤꯒꯤ ꯄꯤꯗꯅꯤꯒꯦ ꯏꯃꯥꯈꯣꯏꯅ ꯄꯤꯅꯤꯡꯕ ꯖꯒꯥ ꯁꯔꯨꯛꯇꯣ
ꯁꯤꯃꯛ ꯏꯆꯟꯒꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯜꯂꯝꯃꯨ, ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯒꯗꯕ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯩꯁꯨ ꯃꯣꯏꯅ ꯑꯗꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯇꯧꯔꯛꯄꯗꯗꯤ ꯏꯪꯈꯣꯜꯗꯣ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯍꯌꯦꯡꯋꯥꯏ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯁꯨ ꯑꯩꯒꯤꯗꯃꯛꯇ ꯏꯕꯨꯡ ꯂꯩꯔꯤꯀꯣ ꯍꯥꯏꯗꯨꯅ ꯄꯨꯛꯅꯤꯡꯗ ꯈꯜꯂꯨꯕꯗ ꯌꯥꯝꯅꯁꯨ ꯆꯥꯎꯊꯣꯛꯆꯩ꯫ ꯏꯕꯨꯡ ꯌꯥꯏꯃꯁꯤꯅ ꯏꯅꯝꯃꯅ ꯍꯥꯏꯔꯒ ꯏꯟꯗꯨꯅ ꯈꯨꯗꯣꯝꯕꯤ ꯃꯇꯣꯟꯗ ꯍꯥꯞꯂꯒ ꯄꯨꯈ꯭ꯔꯕꯁꯨ ꯏꯕꯨꯡ ꯑꯍꯟꯁꯤꯃꯗꯤ ꯃꯆꯜꯂꯩꯒꯤꯗꯃꯛꯇ ꯈꯟꯕꯤꯔꯤꯀꯣ ꯈꯜꯂꯨꯕꯗ ꯑꯩꯁꯦ ꯏꯃꯥ ꯄꯥꯕꯨꯡ ꯂꯩꯇ꯭ꯔꯕꯁꯨ ꯏꯕꯨꯡ ꯂꯩꯔꯤ ꯈꯟꯗꯨꯅ ꯏꯄꯥꯝꯗ ꯁꯨꯝ ꯂꯥꯛꯀꯦ ꯈꯟꯗꯨꯅ ꯂꯩꯖꯩ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯂꯥꯛꯆꯕꯒꯤ ꯋꯥꯅꯤ, ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕꯗꯤ ꯂꯩꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯍꯜꯂꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ꯫ ꯁꯣꯝꯗꯁꯨ ꯑꯩꯒꯤ ꯌꯨꯝ ꯍꯣꯠꯅꯗꯕ ꯌꯥꯗꯕꯅꯤꯅ ꯇꯣꯏꯅ ꯇꯣꯏꯅ ꯆꯠꯄꯗꯤ ꯁꯪꯗꯦ꯫ ꯌꯨꯝꯗꯅ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤ? ꯏꯕꯨꯡ ꯌꯥꯏꯃꯒ ꯑꯍꯟꯒꯁꯦ ꯑꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯦꯟꯅꯕꯁꯦ ꯍꯦꯜꯂꯛꯄꯅꯤꯅ ꯈꯟꯅꯗꯦ ꯍꯥꯏꯕ ꯐꯥꯎꯕꯗ ꯈꯥꯛꯂꯦ꯫ ꯏꯕꯨꯡ ꯑꯍꯟꯅꯗꯤ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯄꯁꯦ ꯌꯥꯝꯅ ꯄꯥꯝꯖꯗꯕꯅꯤ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯑꯣꯜꯂꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯂꯧꯖꯧ, ꯑꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ, ꯇꯧꯕꯇꯕꯨ ꯏꯪꯈꯣꯜꯗꯣ ꯌꯣꯟꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯑꯍꯟꯅ ꯊꯤꯡꯉꯤ꯫ ꯏꯕꯨꯡ ꯌꯥꯏꯃ ꯑꯃꯗꯤ ꯏꯅꯝꯃꯅ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯤꯔꯕ ꯏꯪꯈꯣꯜ ꯁꯔꯨꯛꯄꯨ ꯑꯩꯈꯣꯏꯅ ꯀꯨꯁꯤ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅ ꯀꯔꯤ ꯊꯤꯡꯒꯗꯣꯏꯅꯣ? ꯑꯁꯤꯗ ꯏꯇꯩꯈꯣꯏꯅ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯛꯀꯅꯣ, ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯀꯨꯁꯤꯅꯤ, ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯅꯤ, ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯀꯅꯥꯝꯇ ꯌꯦꯠꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯅꯨꯄꯥ ꯃꯁꯦꯟ ꯋꯥ ꯉꯥꯡꯅꯕꯗ ꯅꯨꯄꯤ ꯌꯥꯎꯔꯛꯂꯕꯅꯤꯅ ꯏꯃꯥꯁꯨ ꯊꯣꯛꯂꯦ꯫ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ ꯀꯅꯥꯗꯅꯣ? ꯅꯇꯩꯅꯤꯅꯦ꯫ ꯅꯣꯏꯅ ꯏꯪꯈꯣꯜꯁꯦ ꯑꯇꯥꯕꯤ ꯇꯥꯟꯊꯣꯔꯒ ꯅꯣꯏꯗ ꯄꯇꯥ ꯄꯥꯜꯂꯦ, ꯅꯪꯍꯧꯔꯣꯏꯗꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯩꯈꯣꯏ ꯁꯤꯈꯤꯕꯁꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯤ ꯐꯥꯎꯕꯗ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯈꯣꯏꯅ ꯏꯪꯈꯣꯜꯁꯦ ꯄ꯭ꯔꯞ ꯄ꯭ꯔꯞ ꯑꯃꯨꯛ ꯌꯣꯟꯅꯤꯡꯉꯤꯕꯁꯤꯅ ꯅꯈꯣꯏꯕꯨ ꯄꯩꯁꯥ ꯅꯨꯡꯁꯥ ꯀꯌꯥꯝ ꯋꯥꯠꯂꯕꯅꯣ? ꯅꯈꯣꯏꯗ ꯑꯩꯈꯣꯏꯅ ꯁꯨꯡꯌꯦꯡ ꯌꯦꯡꯁꯤꯟꯗꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯗꯨꯕꯣ? ꯅꯠꯇꯦ, ꯅꯈꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯗꯣ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯍꯪꯉꯤ꯫ ꯏꯕꯨꯡ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯏꯃꯥ, ꯑꯩꯈꯣꯏꯁꯦ ꯅꯨꯄꯤ ꯃꯄꯥꯝꯗ ꯃꯔꯨꯞ ꯑꯆꯧꯕ ꯑꯃ ꯌꯥꯎꯕꯅꯤ, ꯃꯔꯨꯞꯇꯨꯒꯤ ꯑꯦꯖꯦꯟꯗꯣ ꯑꯩꯈꯣꯏꯁꯨ ꯑꯣꯏꯕ ꯌꯥꯎꯔꯤ, ꯍꯧꯖꯤꯛꯇꯤ ꯃꯔꯨꯞꯇꯣ ꯀꯥꯏꯔꯤ, ꯃꯔꯨꯞ ꯍꯨꯟꯈꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯌꯥꯅꯗꯕꯗꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯁꯤꯡꯀꯠꯂꯛꯑꯣ ꯐꯨꯀꯠꯂꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯩꯈꯣꯏꯅ ꯏꯪꯈꯣꯜꯁꯦ ꯌꯣꯟꯅꯤꯡꯗꯨꯅ ꯇꯧꯕꯅꯦ꯫ ꯏꯃꯥꯅ ꯏꯃꯩꯕꯦꯝꯃ, ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯈꯩꯗꯣ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯣꯜꯂꯒꯁꯨ ꯀꯣꯛꯄ ꯉꯝꯂꯣꯏꯗꯕ, ꯃꯤꯒꯤ ꯁꯤꯡꯕꯁꯨ ꯉꯝꯂꯣꯏꯗꯕ, ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯨꯕꯨ ꯅꯈꯣꯏꯅ ꯅꯀꯣꯛꯇꯣ ꯀꯔꯤꯃꯇ ꯈꯟꯊꯗꯕꯤꯗ ꯑꯍꯜ ꯂꯃꯟ ꯄꯥꯟꯗꯕꯒꯨꯝꯅ ꯑꯩꯈꯣꯏꯗꯁꯨ ꯀꯔꯤꯝꯇ ꯇꯥꯟꯅꯔꯝꯗꯕꯤꯗ ꯇꯧꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯄꯨꯂꯞ ꯇꯥꯟꯅꯗꯨꯅ ꯂꯥꯛꯏ꯫ ꯑꯍꯟꯁꯤꯗꯤ ꯅꯇꯩꯃꯒ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯃꯥ ꯄꯥꯕꯨꯡ ꯍꯥꯏꯗꯨꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯇꯥꯟꯅꯔꯒ ꯑꯐꯕꯗꯨ ꯇꯧꯏ꯫ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯊꯕꯛ ꯅꯣꯡꯃꯇ ꯇꯧꯗꯦꯅꯦꯍꯦ꯫ ꯑꯁꯤꯅꯅꯦ ꯃꯈꯣꯏꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯏꯕꯁꯦ꯫ ꯅꯈꯣꯏꯅ ꯌꯦꯡꯉꯨ, ꯌꯨꯝ ꯄꯥꯜꯂꯛꯄꯁꯨ ꯅꯍꯥꯜꯂꯤꯕꯅꯤ, ꯍꯦꯛ ꯌꯧꯔꯛꯄꯒ ꯇꯣꯉꯥꯟꯅ ꯆꯥꯒꯦꯅ ꯒꯤꯔꯤ ꯇꯛꯇꯨꯅ ꯇꯣꯉꯥꯟꯅ ꯆꯥꯔꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯈꯟꯅꯕ ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯗꯗꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯊꯣꯛꯈ꯭ꯔꯦ꯫ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯉꯥꯟꯅ ꯄꯤꯖꯈꯤꯕꯗꯒꯤ ꯅꯈꯣꯏꯒꯤ ꯑꯇꯥꯕꯤ ꯏꯪꯈꯣꯜ ꯁꯔꯨꯛ ꯅꯈꯣꯏꯅ ꯅꯨꯃꯤꯠꯇꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯇꯥꯜꯂꯛꯏꯕ ꯃꯌꯥꯝꯁꯦ ꯀꯔꯥꯏꯗ ꯑꯁꯤꯈꯩꯁꯦ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯤꯗ ꯏꯪꯈꯣꯜꯅꯦ ꯍꯥꯏꯅ ꯃꯆꯥ ꯃꯁꯨꯁꯨ ꯑꯃꯠꯇ ꯅꯠꯇꯕ ꯆꯥꯎꯈ꯭ꯔꯕ ꯃꯌꯥꯝꯁꯤꯕꯨ ꯅꯈꯣꯏꯅ ꯄꯥꯏꯔꯒ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯤꯗ ꯅꯈꯨꯠꯇ ꯁꯤꯟꯅꯔꯕ ꯃꯅꯤꯕꯨ ꯊꯥꯗꯔꯒ ꯃꯆꯦꯠ ꯊꯨꯒꯥꯏꯔꯤꯁꯤꯕꯨ ꯅꯈꯣꯏꯕꯨ ꯀꯔꯤ ꯅꯀꯣꯛꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯈꯣꯏꯒꯤꯅꯤ ꯍꯥꯏꯗꯨꯅ ꯈꯔꯗꯤ ꯌꯦꯡꯁꯤꯟꯕ ꯉꯝꯒꯅꯤ꯫ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗꯗꯤ ꯅꯣꯏꯕꯨ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯧꯔꯤꯕꯒꯦ? ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯩꯀꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕ ꯂꯣꯏꯅ ꯅꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ, ꯃꯃꯤꯡ ꯆꯠꯄ꯫ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯣ, ꯃꯧ ꯐꯩ ꯐꯠꯇꯦ ꯍꯥꯏꯕꯒꯤ ꯅꯠꯇꯦ, ꯃꯧ ꯍꯦꯛ ꯂꯥꯛꯈꯤꯕꯗꯒꯤ ꯌꯨꯝꯁꯦ ꯇꯣꯉꯥꯟ ꯇꯥꯔꯦ꯫ ꯇꯣꯉꯥꯟ ꯇꯥꯕ ꯍꯥꯏꯕꯗꯣ ꯇꯥꯔꯕꯅꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯦ ꯃꯈꯣꯏꯒꯤ ꯃꯀꯣꯛꯇ ꯀꯔꯤꯁꯨ ꯆꯪꯕ ꯅꯠꯇꯦ꯫ ꯏꯕꯨꯡ ꯌꯥꯏꯃꯅ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯄꯤꯔꯤꯕ ꯂꯧ ꯏꯪꯈꯣꯜꯁꯦ ꯌꯣꯜꯂꯒꯗꯤ ꯁꯤꯡꯕ ꯀꯣꯟꯅꯔꯣꯏ, ꯑꯗꯨꯅ ꯏꯆꯟꯒꯤꯁꯤꯁꯨ ꯑꯩꯈꯣꯏꯗ ꯄꯤꯔꯛꯑꯣ, ꯏꯆꯟꯒꯤꯗꯣ ꯑꯩ ꯑꯗꯨꯝ ꯌꯥꯅꯕ ꯍꯥꯏꯅꯒꯦ, ꯑꯁꯤꯃꯒ ꯌꯣꯜꯂꯗꯤ ꯀꯣꯟꯅꯒꯅꯤ, ꯑꯗꯨꯒ
ꯍꯌꯦꯡꯋꯥꯏ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯃꯣꯏꯅ ꯁꯤꯡꯀꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯟꯗꯣꯛꯇ꯭ꯔꯕꯁꯨ ꯏꯆꯟꯁꯤꯒꯤꯗꯤ ꯍꯟꯗꯣꯛꯄꯤꯒꯦꯕ꯫ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗꯒꯤ ꯏꯕꯨꯡ ꯑꯍꯟꯅ ꯁꯥꯎꯔꯗꯨꯅ "ꯀꯔꯤ? ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛ ꯄꯤꯌꯨ ꯍꯥꯏꯗꯥꯏꯅꯦ? ꯅꯪꯒꯤ ꯄꯤꯔꯗꯤ ꯑꯇꯩꯗ ꯈꯨꯠ ꯊꯤꯡꯖꯤꯜꯂꯛꯀꯅꯨ, ꯑꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯅꯪꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯤꯐꯝ ꯊꯣꯛꯄ ꯄꯤꯔꯦꯗꯅ, ꯍꯤꯡꯒꯦꯔꯥ ꯁꯤꯒꯦꯔꯥ ꯅꯪꯒꯤ ꯊꯣꯛꯄ ꯇꯧ꯫ ꯗꯨꯛ ꯅꯀꯣꯛ ꯄꯥꯟꯗꯕ ꯅꯈꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯔꯣ? ꯇꯣꯉꯥꯟꯅ ꯆꯥꯅꯤ ꯅꯌꯨꯝ ꯄꯥꯟꯒꯅꯤ ꯈꯪꯂꯤꯕ ꯅꯣꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛ ꯀꯔꯤ ꯇꯥꯛꯅꯒꯗꯒꯦ? ꯊꯕꯛ ꯇꯧꯔꯝꯗꯦꯀꯥꯟꯗ ꯐꯩ ꯐꯠꯇꯦ ꯈꯟꯊꯕꯗꯤ ꯉꯝꯗ꯭ꯔꯒ ꯁꯣꯏꯔꯀꯥꯟꯗ ꯏꯌꯥꯝꯕ ꯏꯆꯟ ꯂꯧ ꯏꯪꯈꯣꯜ ꯊꯤꯔꯛꯏꯕꯗꯣ ꯀꯔꯤꯒꯤꯅꯣ? ꯁꯨꯡꯌꯥ ꯌꯥꯔꯣꯏ꯫ ꯌꯣꯟꯒꯦꯔꯥ ꯌꯣꯜꯂꯣꯏꯔꯥ ꯅꯣꯏꯒꯤ ꯀꯨꯁꯤ ꯇꯧ꯫ ꯅꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯉꯥꯡꯂꯒ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯑꯣꯟꯈꯠꯂꯒ ꯈꯨꯝꯕ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ? ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯄ ꯌꯥꯔꯣꯏꯀꯣ꯫ ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯒꯤ ꯅꯈꯣꯏꯅ ꯅꯇꯤꯟ ꯌꯣꯠꯊꯔꯒ ꯈꯜꯂꯒ ꯑꯐꯕ ꯈꯣꯡꯊꯥꯡ ꯊꯥꯡꯖꯤꯜꯂꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯅꯌꯥꯝꯕ ꯑꯩ ꯂꯩ ꯍꯥꯏꯗꯨꯅ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯀꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩ ꯂꯩ, ꯏꯃꯥ ꯄꯥꯕꯨꯡ ꯂꯩ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯑꯍꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯉꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯃꯤꯒꯤ ꯄꯩꯁꯥꯁꯤꯡꯗꯣ ꯁꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ, ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯔꯣꯏ ꯈꯟꯗꯨꯅ ꯉꯥꯡꯂꯤ ꯁꯛꯂꯤꯕꯁꯤꯡꯗꯣ ꯃꯅꯥꯗ ꯍꯥꯞꯇꯕ ꯃꯈꯩ ꯏꯪꯈꯣꯜꯁꯤꯡꯗꯣ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯁꯤꯡꯂꯒ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯛꯄ ꯉꯝꯗꯗꯅ ꯅꯨꯄꯤ ꯃꯌꯨꯝꯗ ꯑꯗꯨꯝ ꯂꯩꯈꯤ꯫ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯏꯕꯨꯡꯗꯣ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯔꯝꯂꯣ꯫ ꯍꯥꯟꯅ ꯌꯨꯝꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯔꯒ ꯆꯥꯕ ꯊꯛꯄ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯃꯤꯅ ꯀꯔꯤ ꯍꯥꯏꯈꯤꯗꯒꯦ ꯈꯟꯗꯨꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅ ꯍꯤꯡꯂꯝꯒꯗꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗꯣ ꯈꯜꯂꯨꯕꯗ ꯑꯩꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩꯅ ꯅꯣꯡꯃ ꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯏꯕꯨꯡ ꯏꯅꯝꯃꯗ ꯍꯥꯏꯖꯩ, "ꯏꯃꯥ, ꯑꯩꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯕ ꯃꯇꯝꯗ ꯀꯩꯁꯨ ꯋꯠꯇꯦ, ꯀꯔꯤꯁꯨ ꯋꯥꯗꯦ, ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕꯅꯤꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯏꯪꯈꯣꯜ ꯁꯔꯨꯛꯇꯣ ꯏꯕꯨꯡ ꯌꯥꯏꯃꯗ ꯄꯤꯕꯤꯔꯣ꯫ ꯃꯥꯁꯨ ꯑꯥꯗ ꯂꯩꯕꯗꯣ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏ꯫ ꯍꯥꯟꯅ ꯃꯥꯅ ꯇꯧꯈ꯭ꯔꯤꯕ ꯊꯕꯛꯁꯤꯡꯗꯣ ꯃꯁꯥꯅ ꯌꯥꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯕꯅꯤꯅ ꯃꯥꯕꯨ ꯀꯧꯁꯤꯟꯕꯤꯗꯨꯅ ꯑꯩꯒꯤ ꯏꯪꯈꯣꯜ ꯁꯔꯨꯛꯇꯨꯗ ꯂꯩꯍꯟꯕꯤꯔꯣ ꯏꯃꯥ꯫ ꯑꯗꯨꯗꯒꯤ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯕꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯥꯟꯅꯗꯧꯅ ꯑꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤꯗ ꯂꯩꯃꯤꯟꯅꯁꯤ" ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯞꯇꯨꯅ ꯍꯥꯏꯖꯩ꯫ ꯏꯃꯥ ꯄꯥꯕꯨꯡꯈꯣꯏꯁꯨ ꯑꯩꯒꯤ ꯋꯥꯗꯣ ꯇꯥꯔꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯞꯄꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯑꯍꯟꯗꯤ ꯌꯥꯝꯅ ꯁꯥꯎꯏ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯉꯔꯥꯡ ꯅꯍꯥꯟꯗ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯒꯤꯗꯃꯛꯇ ꯃꯥꯅ ꯅꯨꯄꯤꯗꯨꯗ ꯑꯗꯨꯛ ꯌꯥꯝꯅ ꯊꯥꯖꯔꯒ ꯑꯩꯈꯣꯏꯕꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯃꯌꯦꯛꯀꯤꯗꯤ ꯃꯥꯅ ꯋꯥꯔꯤꯕꯗꯣ ꯈꯔ ꯌꯥꯝꯅ ꯋꯥꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯏ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯁꯥꯎꯖꯔꯕꯁꯨ ꯃꯤꯒꯤ ꯊꯃꯣꯏ ꯄꯥꯟꯗꯕ, ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯏꯕꯨꯡ ꯑꯍꯟꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯀꯧꯔꯨꯗ꯭ꯔꯕꯁꯨ ꯃꯤꯉꯣꯟꯗ ꯄꯥꯎ ꯆꯦꯟꯗꯨꯅ ꯌꯨꯝꯗ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯕꯨꯡ ꯌꯥꯏꯃꯗꯣ ꯀꯧꯏ꯫ ꯑꯍꯥꯟꯕꯗꯗꯤ ꯂꯥꯛꯂꯒ ꯆꯪꯕ ꯉꯝꯗꯗꯨꯅ ꯊꯣꯡꯒꯥꯟꯗ ꯑꯗꯨꯝ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯀꯧꯁꯤꯜꯂꯗꯨꯅ ꯋꯥ ꯈꯟꯅꯔꯦ꯫ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯏꯕꯨꯡ ꯌꯥꯏꯃꯗ ꯄꯤꯔꯦ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ꯫ ꯑꯗꯨꯗꯒꯤ ꯏꯕꯨꯡꯗꯣ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯗꯨꯅ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯂꯤꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯗꯨꯗ ꯌꯨꯝ ꯃꯆꯥ ꯑꯃ ꯁꯥꯔꯒ ꯑꯀꯣꯏꯕꯗꯨꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯊꯥꯔꯒ ꯇꯦꯛ ꯇꯦꯛ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯂꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯝꯅ ꯂꯩꯔꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯕ ꯉꯝꯗꯦ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯤꯆꯪ ꯃꯤꯈꯥꯏ ナꯏꯕꯒꯤꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯂꯧꯔꯒ ꯑꯩꯅ ꯅꯨꯡꯁꯤꯖꯕ ꯏꯕꯨꯡ ꯈꯜꯂꯒ ꯄꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯒꯤ ꯁꯔꯨꯛꯇꯣ ꯃꯈꯣꯏꯅ ꯄꯤꯔꯕꯁꯨ ꯄꯤꯗ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯂꯩꯕꯗꯣ ꯑꯗꯨ ꯄꯥꯝꯕꯒꯤꯅꯤ꯫ ꯏꯕꯨꯡ ꯑꯍꯟꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯐꯝꯗ ꯇꯥꯕ ꯑꯣꯏꯔꯒꯁꯨ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯣ ꯑꯩꯅ ꯏꯕꯨꯡ ꯑꯍꯟꯗ ꯁꯣꯏꯗꯅ ꯄꯤꯔꯝꯒꯅꯤ꯫ ꯏꯕꯨꯡ ꯑꯍꯟꯅ ꯏꯕꯨꯡ ꯌꯥꯏꯃꯗꯣ ꯃꯥꯒꯤ ꯂꯧ ꯎꯅꯔꯤꯕ ꯂꯧꯐꯝ ꯁꯔꯨꯛꯇꯣ ꯑꯗꯨ ꯎꯖꯔꯣ ꯑꯗꯨꯒ ꯂꯧꯁꯥꯟꯗꯣ ꯈꯔ ꯈꯔ ꯇꯝꯂꯣ ꯍꯥꯏꯕꯗꯒꯤ ꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯈꯔ ꯈꯔ ꯀꯣꯝꯕꯗꯤ ꯍꯧꯖꯔꯛꯂꯦ꯫ ꯑꯗꯨꯗꯒꯤ ꯂꯦꯝꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯆꯥ ꯃꯁꯨ ꯁꯦꯝꯕ ꯗꯨꯀꯥꯟꯗ ꯄꯣꯠ ꯆꯩ ꯊꯥꯗꯕ ꯉꯝꯂꯦ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯃꯨꯛ ꯂꯩꯖꯔꯦ꯫ ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯇꯨꯡꯗ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇꯅ ꯈꯪꯕ ꯉꯝꯗꯦ꯫ ꯑꯗꯨꯅ
ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯊꯥꯖꯗꯨꯅ ꯏꯟꯕꯤꯌꯨ꯫ ꯑꯩꯈꯣꯏꯅ ꯐꯩ ꯍꯥꯏꯗꯨꯅ ꯆꯠꯂꯨꯕ ꯂꯝꯕꯤꯗꯣ ꯇꯤꯟꯈꯪꯒꯤ ꯂꯝꯕꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡꯅꯗꯤ ꯍꯥꯟꯅꯅ ꯊꯦꯡꯅꯈ꯭ꯔꯕ ꯈꯪꯈ꯭ꯔꯕꯅꯤꯅ ꯃꯈꯣꯏꯅ ꯁꯣꯏꯗꯅꯕ ꯍꯥꯏꯕꯤꯔꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯈꯪꯗꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯌꯥꯝꯅ ꯆꯠꯅꯤꯡꯒꯅꯤ꯫ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯒꯦ ꯍꯥꯏꯔꯕꯗꯤ ꯑꯍꯜ ꯂꯃꯟꯅ ꯉꯥꯡꯕꯁꯤꯡꯗꯣ ꯈꯨꯗꯤꯡꯃꯛ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯈꯟꯗꯨꯅ ꯏꯟꯕꯤꯌꯨ꯫ ꯃꯗꯨꯗꯗ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯔꯦꯟꯗ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯝꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫